Mai chumba hai tre tu. Se. Mai chumba tre ba. Chile, hobby. Chile de kai chile. Good morning guys, welcome back to my channel. मैं मुआई बेर ने खाले इधर की निकल दादी दी हाकुम की निकल दादी की खरे इंग द माले इंग हुई तो वो मालम बने जो हम तक मुनी नहीं है किधर हुनी है किधर को निमित खरी जे हम इंग चले को इंदांग जो इंगी अधेगी इंदिन जो को कामों द फंब बगज़ इंगे वो उधना अयुब ओइरे मिना breakfast sana ba mta singe breakfast ko Maggi na English to pole ando ba saga to Sama na kita unam dito ko. Okay, but sa atin. Pwede sa unam mo na ako. Ano, may zumur kre. Sa sisahol laga, yara ni. Sunusal rin dito. Ano na. This is my morning routine. Breakfast ng holo ko pa, this sak tanggat pa, as well as isa na pa isa na basin ba ko. Ini tawikan da mama na online ng gito ko pa may am to bay tare ko. Jane Maggi lore, Maggi sida koi si ki bok choi na koi hangam mam le da si hapa yam hawi ko si je. Ay di horoy de bine kalu bin han no masay ba ko ay ni pinin mi hukan masi haba bay tare ya ma si buk so ji hap thar sa ko koi lettuce ki type ta hangam ki type to we ba ko sim ta na taste to se hau jan ko lo sa ga jo hau si ko ai ham ne sai je antak sina mamang da si machine ham antak ju machine na ni huni hai ta ne ko antak sai jin ham sa bai ta am hau bai ta ko kan ai lo ba cha je hau hai bu kan shi 뭐야 뭐야 누나 마 타박 새끼들아 거 아주는 마 드레스리지 ya bua la hao à 됐어 너 힘내 그냥 자자라 그래 잡자든 저기 좀 sao cái đồ 근데 빠 타이 멍디 컴라 mà sao tôi sẽ bấm tới bốc quỳ đấy mà chú bị sẽ sang được nghe năng chụp bấm bít nghe năng chụp bấm bít nó sao sang được kỳ chứ không có kỳ chứ không có mà chú bị bấm đâu mà sao sẽ hả 같이 자살나서 막 이제 이름 그래 인비기더라 tao mới cái này nó sẽ tao mới chụp cái này bây giờ tao mới chụp cái này nó sẽ tao muốn nâng hay chưa tao muốn nâng tao muốn nâng cô tao muốn nâng hay chưa hay nè tao muốn nâng hay nâng 세, 하자.
싸. 아우 와와와와와. 아우. 무차지. 사우니. 무차지 뻔데. 무차지 뻔데. 아직 스와인플루가 레이버가 무차지 봐봐. 뻔데. 짜닝이 옥시. 꼭 짜닝이 지지. 이거 뭐 스와인플루는 게 케이스 컬 레이브니나 거 싸고 야드래. ꯑꯗꯨꯅ ꯌꯦꯟꯗꯤ ꯇꯣꯏꯅ ꯆꯥ ꯂꯩꯔꯦ ꯑꯗꯨꯅ ꯈꯪꯗꯦ ꯑꯇꯣꯞꯄ ꯆꯥꯒꯗ꯭ꯔꯥ ꯈꯪꯗꯦ ꯀꯣ ꯑꯗꯨꯅ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯂꯣꯏꯈ꯭ꯔꯦ ꯀꯣ ꯅꯤꯡꯊꯝꯊꯥꯁꯦ ꯐꯖꯅ ꯆꯪꯉꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯈꯤꯇꯪ ꯑꯊꯥꯕ ꯂꯤꯠꯂꯒ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯆꯥꯕꯗꯤ ꯆꯥꯔꯣꯏꯌꯦ ꯄꯨꯡ 8:30 ꯇꯥꯁꯟꯈ꯭ꯔꯦ 마 이전거 꺾나래 ꯄꯨꯡ 8:30 ꯇꯥꯈ꯭ꯔꯦ ꯊꯦꯡꯉꯝꯅꯦ ꯉꯁꯤ ꯆꯠꯂꯤꯁꯦ ꯑꯥꯗ ꯌꯧꯕ ꯌꯥꯕ ꯇꯥꯏꯃꯤꯡꯅꯦꯕ ꯑꯩꯒꯤꯁꯦ ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟ ꯀꯣ ꯁꯦꯀꯦꯟ 35, 32 ꯑꯗ ꯇꯇꯥꯒꯤ SUV ꯍꯥꯏꯒꯗ꯭ꯔꯥ ꯇꯇꯥ ꯁꯦꯔꯥꯗꯣ ꯑꯗꯨ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯂꯣꯟꯁ ꯇꯧꯈ꯭ꯔꯤꯅꯦ ꯃꯥꯒꯤ ꯕꯦꯁ ꯚꯦꯔꯤꯌꯟꯗꯣ 11,49,000 ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ ꯑꯗꯣ ꯑꯣꯟ ꯔꯣꯗꯇ 13 ꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯄꯤꯔꯛꯑꯅꯤ ꯕꯦꯁꯇꯨꯕꯨꯗꯤ ꯍꯣꯡꯉꯦꯀꯣ ꯑꯗꯣ ꯃꯥꯒꯤ ꯇꯣꯞꯇꯨ ꯀꯌꯥ ꯄꯤꯗꯣꯏꯅꯣ ꯈꯪꯗꯦ ꯃꯥꯒꯤꯁꯤꯗ ꯐꯨꯜ ꯍꯣꯜ ꯗꯤꯁꯄ꯭ꯂꯦ 3 ꯌꯧꯕꯗꯣ 6 ꯁ꯭ꯄꯤꯗꯣꯃꯤꯇꯔꯒꯤ ꯑꯃ ꯑꯗꯒꯤ ꯏꯟꯐꯣꯇꯦꯟꯃꯦꯟ ꯁꯤꯁꯇꯦꯝ ꯑꯃ ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯖꯔꯒꯤ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯗꯤꯁꯄ꯭ꯂꯦ ꯑꯃꯒ ꯌꯥꯎꯋꯦꯕꯀꯣ ꯏꯟꯇꯔꯇꯦꯟꯃꯦꯟ ꯗꯤꯁꯄ꯭ꯂꯦ ꯑꯃꯒ ꯌꯥꯝ ꯐꯖꯩꯅꯦꯀꯣ ꯄꯣꯁ ꯇꯥꯏ ꯑꯗꯨꯒꯨꯝꯕꯀꯣ ꯒꯥꯔꯤꯗꯣ ꯍꯥꯟꯅ ꯁꯨꯝ ꯄꯣꯁ ꯇꯥꯔꯝꯕꯅꯦ ꯀꯣ ꯄꯣꯁ ꯇꯥꯏꯅ ꯈꯜꯂꯝꯕꯅꯦ ꯑꯗꯒꯤ ꯄ꯭ꯔꯥꯏꯁꯁꯨ ꯑꯃꯨꯛ ꯍꯣꯡꯊꯔꯛꯄꯗꯒꯤ ꯍꯦꯟꯅ ꯄꯣꯁ ꯇꯥꯕ ꯍꯦꯟꯒꯠꯂꯛꯄꯗꯣ ꯑꯗꯩ ꯑꯩꯈꯣꯏ ꯁꯤꯒꯤ ꯇꯥꯇꯥ ꯃꯣꯇꯣꯔꯁꯇꯁꯨ ꯒꯥꯔꯤꯗꯣ ꯂꯥꯛꯀꯦꯅ ꯍꯥꯏꯔꯅꯦꯕꯀꯣ ꯑꯗꯨꯗ ꯇꯦꯁ ꯗ꯭ꯔꯥꯏꯚ ꯑꯃꯇꯪ ꯇꯧ ꯇꯥꯔꯦ ꯑꯗꯨ ꯒꯥꯔꯤꯗꯨꯃꯗꯤ ꯄꯣꯁ ꯇꯥꯏ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ ꯀꯣ ꯄꯨꯡ 4:30 ꯈꯤꯇꯪ ꯍꯦꯟꯗꯉꯥꯏꯔꯤ ꯄꯨꯡ ꯃꯝꯖꯜꯂꯛꯑꯦ ꯑꯗꯨꯅꯤ ꯏꯪꯁꯨ ꯏꯪꯁꯤꯜꯂꯛꯑꯦ ꯑꯗꯨꯅ ꯍꯤꯇꯔ ꯊꯥꯔꯒ ꯒꯥꯔꯤ ꯊꯧꯔꯛꯏꯅꯤ ꯏꯪꯉꯤꯍꯦ ꯀꯣ ꯉꯁꯥꯏ ꯍꯜꯂꯛꯑꯀꯥꯟꯗ ꯃꯥꯏꯃꯤꯠ ꯇꯥꯊꯣꯛꯑꯒ ꯑꯁ ꯇꯤꯚꯤ ꯉꯥꯏꯍꯥꯛ ꯌꯦꯡꯉꯒ ꯍꯤꯞꯄꯨꯕꯅꯦ ꯑꯗꯒꯤ ꯑꯩ ꯅꯨꯄꯤꯁꯨ ꯃꯥ ꯉꯁꯥꯏ ꯑꯩꯅ ꯌꯨꯝ ꯌꯧꯗ꯭ꯔꯀꯥꯟꯗ ꯂꯧꯕ ꯂꯥꯛꯅꯕꯒꯤ ꯍꯥꯏꯔꯛꯄꯅꯦꯕꯀꯣ ꯃꯥ ꯊꯕꯛ ꯌꯥꯗꯗꯅ ꯇꯧꯗꯅ ꯂꯩꯔꯦ ꯑꯗꯣ ꯂꯧꯕ ꯆꯠꯀꯗꯕꯅꯤ ꯄꯨꯡ 3:30 ꯇꯥꯁꯜꯂꯛꯑꯦ ꯉꯥꯏꯍꯥꯛ ꯂꯩꯗꯤ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯕ ꯌꯥꯔꯛꯑꯅꯤ ꯆꯥꯛ ꯏꯟꯖꯥꯡ ꯂꯣꯏꯅꯔꯕ ꯖꯥꯠꯂ ꯈꯪꯗꯦ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯕꯖꯥꯠꯅꯣ Oh no! Sometimes. Udah selama? Telakria. Okay. Madam ngorge masidi duga ani paneer khasai adu yamdre thongba Bapak lah apa kamu ni? Aku kan amungku ame ba. so khapere isi ada tana paneer thongba Salah. Betul nama sensa salah ni sih. Betul nama berapa? Sensa salah ni. Salo. Ini Jamaica. Sumdala, kai chali no. Sila. Sumdala. Hobi chala. Sumdala. Hobi. Owner ini chali dah. Chakide. Namai jumpa hai tre dulu. Se. Namai jumpa hai tre ba. Sila hobi. Long này đây đi. Long này đây đi. Se. Cậu đây xuống từ baba cậu đây. Thì sao rồi? Từ. Wow. Sao rồi đâu? Se.
ꯆꯠꯄ ꯍꯩꯔꯛꯄ ꯌꯥꯝ ꯆꯠꯅꯤꯡꯕꯗꯣ ꯋꯥꯁꯤ ꯑꯁꯨꯝ ꯂꯣꯡ ꯍꯥꯏꯗꯗꯤ ꯃꯀꯣꯛꯁꯦ ꯀꯥꯏꯅꯤꯗ ꯀꯥꯏꯗꯕꯅꯤ ꯈꯔ ꯀꯞꯄ ꯋꯥꯅꯤ ꯇꯧꯗꯨꯅꯤ ꯀꯦꯃꯦꯔꯥꯗꯨꯗꯅꯦ ꯁꯤꯕꯅꯤꯁꯦ ꯂꯦꯞꯈꯤꯅꯤꯀꯣ ꯍꯦꯛ ꯄꯥꯏꯕ ꯍꯦꯛꯇ ꯂꯦꯞꯄꯅꯤ ꯇꯧꯔꯕ ꯄꯥꯏꯕꯒ ꯍꯦꯛꯇ ꯂꯦꯞꯄꯅꯤ ꯀꯣ ꯂꯥ ꯕꯕꯥꯒ ꯂꯩꯔꯣ ꯕꯕꯥꯒ ꯂꯩꯔꯣ ꯕꯕꯥꯒ ꯑꯥꯗ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯇꯤꯅꯣꯏ ꯑꯃ ꯂꯥꯏꯔꯤꯛ ꯄꯥꯏꯔꯦ ꯀꯩꯗꯧꯅꯣ ꯈꯪꯗꯦ ꯑꯥꯗ ꯇꯤꯅꯣꯏꯁꯨ ꯇꯤꯅꯣꯏ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯇꯤꯅꯣꯏ ꯀꯣ ꯍꯌꯦꯡ ꯐꯥꯔꯕ ꯄꯩꯈꯥ ꯍꯌꯦꯡꯗꯤ ꯑꯦꯛꯖꯥꯝꯅꯤ ꯏꯪꯕꯕꯨꯗꯤ ꯐꯕ ꯁꯤꯗꯤ ꯃꯈꯥꯗ ꯇꯨꯝꯃꯁꯨ ꯌꯥꯅꯤ ꯁꯤꯗ ꯏꯪꯗꯤꯌꯦ ꯎꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒꯤ ꯈ꯭ꯋꯥꯡ ꯅꯥꯕ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤ ꯅꯨꯡꯉꯥꯏꯅꯤꯅꯦ ꯆꯞ ꯇꯤꯡꯒꯦ ꯅꯨꯡꯉꯥꯏ ꯂꯨꯄꯥ 700 ꯄꯤꯕꯅꯤ ꯑꯃꯥꯖꯣꯟꯗ ꯑꯣ ꯑꯅꯤ ꯂꯣꯜꯂꯗꯤ ꯅꯨꯡꯉꯥꯏꯅꯤ ꯃꯌꯥꯝ ꯁꯤꯕꯥꯇꯧ ꯃꯥꯟꯕꯅꯦ ꯁꯤꯕꯥꯇꯧ ꯃꯥꯟꯕꯅꯦ ꯃꯌꯥꯝ ꯁꯤꯕꯥꯇꯧ ꯃꯥꯟꯕꯅꯦ ꯁꯤꯅ ꯑꯩ ꯃꯥꯜꯂꯤꯕ ꯅꯪꯒꯤ ꯊꯤꯔꯛꯀꯦ ꯌꯦꯡꯉꯨ ꯂꯥꯎ ꯅꯪꯒꯤ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩ ꯃꯥꯜꯂꯤ ꯁꯤꯁꯦꯀꯣ ꯑꯩꯈꯣꯏ ꯁꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯤꯗꯤ ꯁꯦ ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯄꯥꯝꯕꯅꯤꯅ ꯁꯤꯕꯥꯇꯧ ꯁꯦ ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯇꯤ ꯃꯥꯜꯂꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯀꯣ ꯁꯦ ꯏꯟꯇꯨ ꯇꯨꯅꯝꯕ ꯆꯦꯆꯦꯅꯤ ꯆꯦꯆꯦꯒꯤ ꯐꯣꯇꯣꯗꯤ ꯃꯤ ꯂꯥꯏꯛꯇ ꯐꯣꯡꯉꯤꯗ꯭ꯔꯣ ꯁꯤꯕꯥꯇꯧ ꯃꯥꯜꯂꯦ ꯕꯥꯖꯧ ꯊꯣꯛꯑꯦ ꯔꯣꯕꯣꯠꯅꯤ ꯑꯗꯨꯗꯤ ꯕꯥꯏ ꯁꯟ ꯊꯣꯡꯕ ꯆꯥꯅꯤꯡꯗ꯭ꯔꯥ ꯁꯟ ꯊꯣꯡꯕ꯭ꯔꯥ ꯆꯥꯁꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇꯔ ꯀꯩꯅꯣꯝꯃ ꯆꯥꯔꯁꯤ ꯆꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯁꯤꯀꯣ ꯑꯗꯨꯅ ꯑꯩꯅ ꯄꯤꯊꯣꯛꯎꯕꯗꯨꯕꯨ ꯍꯜꯂꯛꯑꯒ ꯑꯣꯏꯅ ꯆꯥꯔꯒꯦ ꯑꯩꯈꯣꯏ ꯃꯥ ꯑꯩꯈꯣꯏ ꯕꯥꯒ ꯆꯥꯖꯔꯁꯅꯤ ꯀ꯭ꯂꯥꯁ ꯂꯩꯔꯕ ꯃꯤ ꯅꯪꯒꯤ ꯀ꯭ꯂꯥꯁ ꯑꯗꯨꯅ ꯌꯨꯝ ꯌꯧꯔꯛꯑꯦ ꯆꯥꯛ ꯆꯥꯊꯣꯛꯑꯒꯦꯀꯣ ꯆꯝꯊꯣꯡ ꯊꯣꯡꯉꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃꯒ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯕ꯭ꯂꯣꯒꯁꯤ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯕ꯭ꯂꯣꯒꯁꯤ ꯄꯥꯝꯕ ꯊꯣꯛꯑꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯅꯧꯕ ꯚꯤꯌꯣꯔꯁ ꯑꯣꯏꯕꯤꯔꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯀꯣꯟꯅ ꯆꯥꯝꯕꯁꯤ ꯂꯩꯕꯤꯌꯣ ꯁꯣ ꯄ꯭ꯂꯤꯖ ꯕꯤ ꯁꯦꯐ ꯑꯦꯟ ꯕꯤ ꯍꯦꯜꯗꯤ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ